ꯁꯦ ꯆꯥꯃꯤꯟꯅꯔꯣ. ꯉꯥ ꯁꯤꯡꯉ ꯆꯥꯕꯗꯤ ꯍꯥꯎꯅꯤ. ꯆꯥ ꯍꯩꯔꯣ. ꯑꯩꯅ ꯆꯥ ꯍꯩꯖꯜꯂꯤꯀꯥꯟꯗ ꯅꯪ ꯂꯣꯏ ꯆꯥꯔꯝꯒꯦ ꯍꯥꯏꯔꯣ? ꯆꯥꯔꯣꯏ ꯍꯥꯏꯕ. ꯅꯪ ꯂꯥꯛꯇ꯭ꯔꯤꯕ. ꯊꯦꯡꯉꯨ. ꯆꯠꯂꯣ. ꯁꯦꯡꯉꯦꯀꯣ ꯅꯪ? ꯆꯥꯔꯣꯏ ꯍꯥꯏꯕ. ꯍꯦꯛ ꯆꯥꯔꯝꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ. ꯅꯪꯗꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ? ꯍꯧꯖꯤꯛꯇ ꯆꯠꯇ꯭ꯔꯤꯕ? ꯑꯆꯥꯄꯣꯠ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ. ꯆꯦꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡ ꯂꯩꯔꯝꯃꯦ. ꯑꯩꯁꯦ ꯊꯃꯣꯏ ꯌꯥꯝ ꯄꯤꯛ ꯂꯩꯔꯝꯃꯦ. ꯁꯣꯔꯤ. ꯂꯧꯔꯒꯦ. ꯆꯥꯔꯦ ꯆꯥꯛꯄꯨꯗꯤ. ꯏꯔꯣꯝꯕ ꯆꯥꯏꯌꯦ. ꯅꯪꯗꯤ? ꯁꯤꯡ ꯂꯥꯛꯑꯦꯅꯦ. ꯅꯣꯡꯉꯥꯜꯂꯧꯗꯦꯁꯦ. ꯑꯗꯣ ꯅꯪ ꯉꯁꯥꯏ ꯆꯠꯂꯤꯗꯣ ꯀꯥꯏꯗꯅꯣꯕ? ꯍꯣꯏꯕ. ꯆꯦ, ꯇꯥꯏꯡꯗꯤ ꯇꯨꯝꯃ ꯌꯥꯔꯦ. ꯑꯗꯣ ꯆꯠꯂꯤꯖꯔꯁꯨ ꯅꯣꯡꯉꯥꯜꯂꯧꯗꯦꯕ. ꯇꯥꯅꯤꯡꯗꯦ ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯕꯅꯦ. 이만 걸게. ꯀꯧꯔꯣ. 이마! 이제 더 많이 차네. ꯀꯩꯗꯧꯔꯦ? ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯕꯗꯨ. ꯑꯁꯨꯛ ꯊꯦꯡ ꯀꯥꯁꯤꯗ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ? ꯁꯥꯟꯅꯩ ꯃꯤꯗꯨꯁꯨ ꯅꯪꯒꯨꯝꯕ ꯑꯣꯏꯔꯝꯅꯤ. ꯀꯩꯅꯣ? ꯀꯩꯅꯣ ꯃꯤ? ꯁꯤꯅꯦ ꯁꯦꯠꯇꯣꯏꯅꯦ. ꯑꯩꯅ ꯁꯦꯠꯂꯕ ꯐꯅꯦꯛꯁꯦ ꯅꯪꯒ ꯁꯦꯠꯇꯣꯏꯅꯦꯗꯤ ꯀꯩꯅꯣ ꯍꯥ? ꯀꯔꯤ? ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯁꯦꯠꯀꯦꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯕꯁꯦ ꯅꯪ ꯁꯦꯠꯇꯣꯏꯅꯦꯗꯤ ꯀꯩꯅꯣ? ꯂꯧꯊꯣꯔꯛꯑꯣ ꯌꯥꯝꯁꯤꯗ. ꯑꯉꯥꯡ ꯅꯃꯥꯏꯗꯣ ꯀꯥꯏꯅꯤ ꯑꯃ ꯁꯦꯠꯂꯁꯤ ꯆꯣ. ꯅꯪ ꯑꯣꯏꯅ ꯑꯃ ꯁꯦꯠꯂꯣ. ꯁꯤ ꯑꯩ ꯁꯦꯠꯇꯣꯏꯅꯦ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯅꯄꯣꯠꯀ ꯁꯥꯗꯅ ꯆꯠꯂꯣ ꯋꯥꯏꯗ. ꯅꯪꯒꯤꯗꯤ ꯅꯄꯣꯠꯂ? ꯅꯪꯁꯨ ꯅꯄꯣꯠ ꯁꯥꯏꯗꯣ. ꯅꯪꯒꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯅꯠꯇꯦ ꯏꯃꯥꯒꯤ. ꯑꯗꯨꯅ ꯑꯍꯥꯟꯕ ꯁꯦꯠꯄ ꯍꯥꯟꯕꯅ ꯁꯦꯠꯂꯦ. ꯑꯩꯅ ꯏꯁꯇꯤꯒ ꯇꯛꯑꯒ ꯅꯥꯟꯅ ꯊꯝꯃꯤꯁꯤ ꯅꯪꯒ ꯁꯦꯠꯅꯕ ꯇꯥꯔꯦ. ꯂꯧꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯅꯪ. ꯂꯧꯊꯣꯔꯛꯑꯣ. ꯏꯁꯇꯤ ꯇꯛꯀꯦꯔꯥ ꯇꯧꯒꯦꯔꯥ ꯁꯦꯠꯂꯗꯤ ꯁꯦꯠꯂꯦ. ꯁꯦꯠꯂꯣꯗꯅ ꯍꯧꯖꯤꯛꯇꯤ.
ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯤꯔꯦ ꯃꯌꯥꯝ Anh Thanh cô. Anh sẽ lại anh Thanh. Nungayindana. Anh chắc không ở đi nang phim ba chamba nang si kor male na fi na no shilaga chatle na ai ga shib dago man bra na fi om ga lai si ya ga shilo aduga chak thung ga ba ta dang i thong ba si nang tang ga ni Chắc thùng từ xị anh về đến đâu xị chắc sao là núi thùng hải su năm sao là thùng hải cái này nhá chạm tay lên xị xị mà xị nó xị lại đào tự nhiên kìa che baba da lor bani chak chak te chak thong har bani aya de cái nào na chin thino na gung thang ina aina xị shop cái này cơ na pun si da sing ba muk tangang bani na thazada ba thazа gidrida nang wara chak thong ya de de ha chak thong ya de de nang ba adu ga sing ya thai sin kai ge ha chak thong ya de de si sing ni thang ngadi ai ngon da hai ga da ba ya de di khang ga ba jin tv nang ngarang jin thi gi ban na ngasi hai ban mi si da gi jahi manga lep ta bi chak thong ga da ba khang ga ba no ma tai sa hel be right ai ding ngasi da gi sutti nung ai zare nào xin bùa hai ra
ꯐꯗꯣꯏꯅꯦ ꯐꯔꯦꯅꯦ ꯐꯔꯦꯅꯦ姐，已经。看了吧？姨妈，阿姨朋友都来比哦。那些那还能摆那么多，摆哟。姨妈，他们来的那夫人都来的，俺都来哟。那些那来了个呢，你那都没来不呢？啊，对嘛，看来就。姨妈，来到我看我的，是不是来不给？那些那他们把给没来的，给不到人给了，啊，对嘛，老是真的。哦，是嘞。真的，录他的都。चलो आई हूँ जदे ऐसे जदे नसीन तो ठीक चलो चिन ठीक से आई रोनंगो इन्हें कराई दे चिन ठीक लगे करिए प्रूफ पुथरो ट्रिंगे दियाम थोड़े चलो सो करी की प्रूफ इरु जदे हाई बिशु प्रूफ अमु पुथो को हाई रा नंग न पुथो कदा बना ती आई न पुथो कदा बा कदा पुथरो सो निदना पुथरो ngarangine ka piba numit tang pung lo yaw sin na mi tu de lawai pi jaga antuna asing sadana